ꯑꯍꯥꯟꯕꯃꯛꯇꯗ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔ ꯄꯨꯝꯅꯃꯛꯄꯨ ꯉꯥꯡꯕꯝ ꯁꯥꯝ ꯁꯨꯟꯗꯔ ꯑꯩꯍꯥꯛꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯃꯪꯈꯤꯕ ꯃꯪꯅꯤ꯫ ꯃꯍꯥꯛꯀꯤ ꯌꯨꯝ ꯊꯪꯅꯕꯗ ꯂꯩꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯀ꯭ꯂꯥꯁ 5ꯀꯤ ꯂꯥꯇꯝ 8ꯀꯤ ꯗ꯭ꯔꯃꯥꯒꯤ ꯑꯣꯏꯕ ꯃꯣꯡ ꯄꯧꯅꯥ ꯅꯨꯡꯉꯣꯟꯁꯤꯡ ꯍꯥꯏꯕ ꯄꯥꯔꯥꯗꯨ ꯑꯉꯥꯡꯁꯤꯡꯗ ꯇꯥꯛꯄꯤꯕꯗꯨ ꯃꯍꯥꯛꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯇꯥꯔꯨꯔꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯇꯨꯝꯊꯈꯤꯕꯗ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯪꯈꯤꯕ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯃꯥꯟꯅꯕ ꯅꯤꯡꯊꯧꯒꯤ ꯋꯥꯔꯤ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯁꯤ ꯃꯍꯥꯛꯅ ꯁꯥꯒꯠꯄ ꯐꯤꯛꯁꯟ ꯉꯥꯛꯇꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯇꯧꯕꯤꯗꯨꯅ ꯕꯦꯜ ꯕꯇꯟ ꯑꯥꯏꯀꯣꯟ ꯑꯗꯨꯁꯨ ꯅꯝꯕꯤꯔꯝꯃꯨ꯫ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯐꯪꯍꯟꯕꯤꯌꯨ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯪꯂꯥꯟꯗꯨꯗ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯌꯦꯡꯈꯠꯈꯤꯕꯗ ꯑꯇꯤꯌꯥ ꯃꯀꯣꯏ ꯑꯁꯦ ꯃꯨꯁꯤ ꯃꯨꯁꯤ, ꯑꯃꯝꯕ ꯁꯔꯨꯛ ꯑꯗꯨ ꯑꯉꯥꯟꯕꯒꯤ ꯁꯔꯨꯛꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯑꯍꯤꯡꯗ ꯁꯥꯠꯆꯕꯤ ꯁꯤꯡꯒꯥꯏꯒꯤ ꯃꯅꯝꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯩꯁꯤꯡꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯅꯤ, ꯄꯨꯡꯁꯨ 5:30ꯒ ꯇꯥꯕ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯅꯣꯡꯗ꯭ꯔꯦꯟ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯃꯥ ꯑꯃꯨꯕꯤꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯕꯨ ꯍꯧꯗꯣꯛꯂꯛꯏ꯫ ꯑꯃꯨꯕꯤꯅ, "ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯨ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯕꯗꯥꯏ?" ꯋꯥꯗꯨ ꯍꯥꯏꯔꯗꯨꯅ ꯑꯃꯨꯕꯤꯅ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯁꯥ ꯑꯗꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯃꯃꯥ ꯑꯃꯨꯕꯤꯅ ꯃꯁꯥ ꯑꯗꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯔ ꯃꯥꯜꯂꯦ꯫ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯅꯣꯡꯗ꯭ꯔꯦꯟ ꯃꯃꯥ ꯑꯃꯨꯕꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯈ꯭ꯔꯕꯒꯦ?" ꯑꯃꯨꯕꯤꯅ, "ꯏꯕꯨꯡꯉꯣ, ꯄꯨꯡꯁꯨ 5:30 ꯇꯥꯈ꯭ꯔꯕꯅꯤ." ꯋꯥꯗꯨ ꯃꯆꯥꯅꯨꯄꯥ ꯅꯣꯡꯗ꯭ꯔꯦꯟꯗ ꯍꯥꯏꯔꯝꯂꯒ ꯑꯃꯨꯕꯤ ꯃꯆꯥꯅꯨꯄꯥ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯊꯕꯛ ꯊꯧꯔꯝ ꯂꯣꯏꯁꯤꯟꯕ ꯆꯪꯈ꯭ꯔꯦ꯫ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯥꯡꯒꯣꯟꯗ ꯂꯥꯏ ꯈꯨꯔꯝꯃꯤ꯫ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯇꯤꯂꯣꯇꯃꯥꯁꯨ ꯀ꯭ꯂꯥꯁ 5ꯀꯤ ꯁꯕꯖꯦꯛ 8ꯁꯨꯕ ꯂꯥꯇꯝ ꯅꯨꯡꯉꯣꯟꯁꯤꯡ ꯄꯧꯅꯥ ꯐꯝꯄꯥꯛ ꯀꯨꯝꯃꯩ ꯆꯪꯒꯗꯕ ꯃꯤꯑꯣꯏ ꯑꯃꯗ ꯄꯧꯅꯥ ꯆꯍꯤ 30 ꯃꯨꯛ, ꯆꯟꯗ꯭ꯔꯀꯤꯇꯤ ꯆꯍꯤ 30, ꯑꯍꯟ ꯆꯍꯤ 35, ꯑꯉꯝꯕ ꯆꯍꯤ 40, ꯊꯣꯡ ꯁꯪꯕ ꯆꯍꯤ 15, ꯀꯣꯅꯨꯡꯒꯤ ꯋꯥ ꯇꯥꯟꯅꯐꯝ ꯀꯥ ꯑꯃ, ꯃꯌꯥꯏꯗ ꯅꯤꯡꯊꯧꯅ ꯐꯝꯅꯅꯕ ꯐꯖꯕ ꯐꯛ ꯑꯃ ꯐꯩꯅ ꯊꯥꯏ꯫ ꯌꯦꯠꯂꯣꯝ ꯃꯥꯌꯣꯟꯗ ꯐꯛ 2 ꯌꯨꯡꯅ ꯊꯥꯏ꯫ ꯌꯦꯠꯂꯣꯝ ꯊꯪꯕ ꯐꯛꯇ ꯑꯍꯟ ꯐꯝꯃꯤ, ꯑꯣꯏꯔꯣꯝꯒꯤꯗ ꯑꯉꯝꯕ ꯐꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯏ꯫ ꯑꯍꯟꯅ, "ꯉꯁꯥꯏ ꯂꯥꯛꯄꯗ ꯀꯪꯂꯩꯄꯨꯡꯗ ꯃꯤ ꯈꯔ ꯇꯤꯜꯍꯧꯕꯒꯨꯝ ꯇꯧꯏ꯫ ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯏꯕꯨꯡꯉꯣ ꯍꯣꯏ ꯑꯉꯝꯕ?" ꯇꯤꯂꯣꯇꯃꯥꯅ ꯀ꯭ꯂꯥꯁ 5ꯀꯤ ꯃꯩꯇꯩ ꯃꯌꯦꯛꯀꯤ 8ꯁꯨꯕ ꯂꯥꯇꯝ ꯄꯧꯅꯥ ꯅꯨꯡꯉꯣꯟꯁꯤꯡ 8ꯁꯨꯕ ꯂꯥꯇꯝꯒꯤ ꯄꯥꯔꯥ ꯑꯗꯨ ꯑꯉꯥꯡ 10ꯃꯨꯛꯇ ꯇꯥꯛꯄꯤꯔꯤꯕꯗꯨ ꯅꯣꯡꯗ꯭ꯔꯦꯟ ꯇꯥꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯦ꯫ ꯅꯣꯡꯗ꯭ꯔꯦꯟ ꯃꯃꯤꯠ ꯑꯅꯤꯗꯨ ꯄꯨꯔꯥ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯇꯤꯂꯣꯇꯃꯥꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯣꯡꯗ꯭ꯔꯦꯟꯅ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟ ꯑꯃꯒꯤ ꯃꯌꯥꯗꯨꯗ ꯐꯝꯂꯤꯉꯩꯗ ꯀꯥꯕꯪꯆꯥꯛ ꯄꯥꯝꯕꯤ, ꯍꯩꯖꯥꯝꯄꯦꯠ ꯄꯥꯝꯕꯤ ꯃꯈꯜ ꯁꯨꯅ ꯇꯨꯔꯦꯟꯒꯤ ꯇꯣꯔꯕꯥꯟꯗꯨꯗ ꯄꯔꯦꯡ ꯁꯥꯅ ꯍꯧꯔꯤ꯫ ꯇꯤꯂꯣꯇꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯈꯨꯝꯖꯤꯟꯈꯤ꯫ ꯅꯣꯡꯗ꯭ꯔꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯃꯤꯠ ꯈꯨꯝꯖꯤꯜꯂꯤꯕꯁꯦ ꯊꯥꯗꯣꯛꯎ, ꯀꯅꯥꯅꯣ ꯅꯪꯕꯣ?" ꯇꯤꯂꯣꯇꯃꯥꯅ ꯁꯠ ꯂꯥꯎꯅ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯃꯥꯏ ꯈꯨꯝꯂꯝꯕ ꯑꯗꯨ ꯊꯥꯗꯣꯛꯏ꯫ ꯃꯁꯦꯡ ꯃꯔꯥꯡ ꯎꯔꯝꯕ ꯃꯃꯤꯠ ꯑꯗꯨ ꯅꯣꯡꯗ꯭ꯔꯦꯟ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯏ꯫ ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯛꯄꯗ ꯇꯤꯂꯣꯇꯃꯥ ꯑꯣꯏꯔꯝꯕꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟ ꯏꯪꯉꯛꯏ꯫ ꯇꯤꯂꯣꯇꯃꯥꯁꯨ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯃꯅꯥꯛꯇ ꯁꯠ ꯂꯥꯎꯅ ꯐꯝꯊꯩ꯫ ꯇꯤꯂꯣꯇꯃꯥꯅ ꯅꯣꯡꯗ꯭ꯔꯦꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯗꯥ ꯅꯣꯡꯗ꯭ꯔꯦꯟ, ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ? ꯑꯩꯈꯣꯏ ꯑꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯗꯨꯅ ꯂꯩꯈꯤꯁꯦ ꯍꯥꯏꯔꯤꯅꯣ?
Nongdrena ngahak ngsanan layraba matungda pakhum pirei. Karino, Tilotama, nang nahaydobo. Nang mungawrabra. Aigi yum thangnana layraga nangdi aigi isan nupigumani nahakti. Tilotama nokodana amuk hari. Nang nahaydobu danongden karino da. Karayda thangnariba yumno haujikti yamna lapnakre. Nongdrena ai gyan tadreda Tilotama nangna haiba mayamchi hauji aikoi anina leisibu kadaidano. Tilotama na danongden haidna nokna o aduburo aikoi anina leibase yamna nungaiba lamdam amada leibani. Haujikti aikoi gi lebakse inin thongna ngak senduna panba lebak haibado oirabani danongden. Haujikti aikoi anina lainanaba yumsu fajana saba loire. Tilotama na hariba wadida nongdrena wahang amuk hanglai. Nang na hariba mayamsu karino ay kokse ngaw-ngawreda ay kanpam amata khangdreda Tilotama. Nang na hariba mayamsi nongdren gi wadida haifet no lap tawna Tilotama na amuk wa makha samtare. Haujikti ining thawna aikhoibu awatpa haibado amatta lehendana aikoi mayamu nungaina tambiribani. Haujikti aikoi karisu watre. Industry kaya lehenkre inkhatlagliba naha kaya su makhoi tamjarakpa mahi masingdagi matung ina mirit yenglaba matung fajana chayeng tawro matungda thabak loina ining thawna pikhrabani. Haujikti aikhoigi lebakse awatpa leitaba lebak haibado oirabani. Matangdida Tilotamaga nongdrengi wari saringaidida lapna konjen ama tarai. Maikai asomda leibiriba praja punamak ngasigi numitta chana kunungda loina lakadabani. Laik laisu hairaba mi amamam kunungda lakadabani. Lau simubagi wafum khanagani. Sathok phagdok marang kaina hena lainanaba double coping tongnanabagi wa khanaragani. Labuk lamang ayamba mahay marong thadabida thamba yaroi. Ngasigi numitta mi amamam laktaba thokabadi ining thonggi akanba chairak phangani haina miyamda paujin jaba lakchari. Adudagi ining thogi lanmisingna laul ibak kojendu Tilotamaga nongdrengasu famna toren mapanida leibadu mayek sengna taraba matungda nongdrena Tilotamada wa amuk hairai. Tilotama, haujikti aikoi nungaiba asum oiraniko. Aigisu thabak masa amadi phangba ngamlani. Tilotamana karisu warnungda aina phananaba ining thawda hairaga loiredana. Aduga danongdren haujikti aikhoigi lonsu fajana maitai mayekse chawna pukai chona laikre. Kari amuk waniya leitre. Nongdrena adudi pharene. Nangna aikhoi anigi saba loiraba yum haidubo karai mafamdano ai yam uningeba. Tilotamana adudi haujimak uningbro danongdren. Nongdrena ai yam uningeba mafamna kadaidano. Tilotamana yamna thoina lapna leiba nate yamna nakna leikraba yatni. Adudi haujimak chatlaga yengosira. Tilotamana harakliba wadida nongdrensu hoi haidina toren mapanda phamambadagi hawatlaga Tilotamana lamjingadina lambida asum chatli. Lambigi nakyeta fajaraba pambi kaya hauri. Makhoi anina chana makhal kayagi fajabatana lambi soroktu eteng kaya oirari. Lambi sorok kayadu pilambadiga laingoiga yanaraga ahumlak marirak asar oina tauraba lambi haibado oirari. Chatlingaidida nongdrena Tilotamada amuk hairai. Tilotama lambi sorok sidi onthokna fajaba haibado oire. Aduga nangna jum fajaba saba lori haidubo kayang waibage aidi aksangse sum wasilaklaba adunani. Matangduda Tilotamana wa amuk hairai. Nupanabu aduk sonba aidi karimbata wabide yaudore karimta waronu.
Yum yꯧꯔꯕ ꯃꯇꯨꯡꯗ ꯏꯕꯥꯅꯤꯃꯛ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯔꯁꯤ. ꯅꯣꯡꯗ꯭ꯔꯦꯟꯅ ꯀꯣꯟꯅ ꯆꯠꯁꯤꯗ ꯉꯁꯤꯃꯛ ꯍꯦꯛꯇ ꯆꯠꯄꯗꯨꯗꯤ ꯈꯔ ꯊꯨꯃꯟꯗ꯭ꯔꯣ? ꯇꯤꯂꯣꯇꯃꯥꯅ ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯨꯔꯅꯨꯁꯦ, ꯑꯩꯅ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯜꯂꯒꯦꯁꯦ. ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯕ ꯀꯥꯟꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯑꯥꯗ ꯆꯤꯡꯆꯦꯞ ꯃꯆꯥ ꯑꯃꯒꯤ ꯃꯌꯥꯗ ꯂꯩꯔꯤꯕꯁꯤꯗ ꯐꯖꯔꯕ ꯗꯂꯥꯟꯗꯧꯅ ꯇꯧꯕ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯒꯠꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯇꯤꯂꯣꯇꯃꯥ? ꯇꯤꯂꯣꯇꯃꯥꯅ ꯑꯥꯗ ꯎꯔꯤꯕ ꯌꯨꯝ ꯃꯆꯥ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ. ꯃꯁꯤ ꯆꯤꯡꯃꯥꯏ ꯑꯃꯒ ꯐꯥꯎꯅꯅꯕ ꯂꯤꯞ ꯍꯥꯏꯕꯗꯤ ꯌꯣꯠ ꯃꯇꯨꯝ ꯑꯃ ꯇꯤꯡꯂꯤꯕꯅꯤ. ꯌꯣꯠ ꯃꯇꯨꯝꯗꯨꯒꯤ ꯄꯔꯤꯡꯗ ꯕꯣꯛꯁ ꯃꯥꯟꯕ ꯑꯃꯅ ꯁꯥꯡꯅ ꯆꯦꯜꯍꯟꯗꯨꯅ ꯁꯦꯝꯂꯤꯕꯅꯤ. ꯃꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯅꯨꯡꯁꯤꯔꯕ ꯆꯤꯡꯗ ꯂꯩꯔꯤꯕ ꯏꯆꯦ ꯏꯆꯟ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯌꯥ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯁꯥꯔꯤꯕꯅꯤ. ꯆꯤꯡꯃꯥꯏ ꯑꯃꯗꯒꯤ ꯆꯤꯡꯃꯥꯏ ꯑꯃꯗ ꯂꯥꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯊꯕꯛ ꯇꯧꯔꯤꯕꯅꯤ. ꯇꯝꯄꯥꯛꯇ ꯂꯩꯍꯧꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯕꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯋꯥꯠ ꯑꯄꯥꯒꯤ ꯃꯔꯝꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯌꯦꯡꯁꯤꯟꯕꯤꯔꯤꯕꯅꯤ. ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯍꯤꯡꯃꯤꯟꯅꯔꯤꯕꯅꯤ. ꯑꯗꯨꯗꯒꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯅꯪꯒꯤ ꯁꯥꯕ ꯂꯣꯏꯔꯕ ꯌꯨꯝ ꯍꯥꯏꯕꯗꯣ? ꯑꯗꯨꯗꯒꯤ ꯇꯤꯂꯣꯇꯃꯥꯅ ꯑꯩꯈꯣꯏꯅ ꯑꯥꯗ ꯎꯔꯤꯕ ꯇꯝꯄꯥꯛ ꯑꯆꯧꯕꯁꯤꯒꯤ ꯃꯌꯥꯗ ꯌꯨꯝ ꯈꯔ ꯇꯥꯔꯤꯕꯁꯤꯗ ꯂꯩꯔꯕꯅꯤ. ꯅꯣꯡꯗ꯭ꯔꯦꯟꯅ ꯃꯁꯤꯗꯤ ꯆꯤꯡꯆꯦꯞ ꯃꯌꯥꯁꯤꯒ ꯏꯔꯥꯞ ꯂꯥꯞꯅꯗꯦꯗ. ꯇꯤꯂꯣꯇꯃꯥꯅ ꯃꯁꯤꯒꯤ ꯆꯤꯡꯆꯦꯞ ꯃꯌꯥꯗ ꯌꯧꯗ꯭ꯔꯤꯉꯩꯗ ꯂꯝꯄꯥꯛ ꯑꯆꯧꯕꯁꯤꯒꯤ ꯃꯌꯥꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯁꯦ ꯅꯤꯡꯊꯧꯅ ꯁꯥꯕꯤꯕ ꯉꯥꯛꯇꯅꯤ. ꯂꯩꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯖꯥꯠꯅꯤ. ꯇꯤꯂꯣꯇꯃꯥꯅ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯣꯡꯗ꯭ꯔꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯐꯖꯔꯕ ꯁꯥꯕ ꯂꯣꯏꯔꯕ ꯌꯨꯝ ꯑꯗꯨꯗ ꯌꯧꯔꯦ. ꯃꯊꯣꯜ ꯑꯅꯤꯒꯤ ꯁꯥꯕ ꯂꯣꯏꯔꯕ ꯗꯂꯥꯟꯒꯤ ꯌꯨꯝ ꯑꯣꯏꯔꯝꯃꯤ. ꯃꯊꯛ ꯃꯈꯥ ꯐꯖꯅ ꯂꯩꯉꯣꯏꯒ ꯕꯤꯂꯥꯝꯕꯇꯤꯒ ꯍꯩꯖꯤꯜꯂꯕ ꯁꯥꯠꯀꯤ ꯐꯖꯔꯕ ꯌꯨꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ. ꯇꯤꯂꯣꯇꯃꯥꯒ ꯅꯣꯡꯗ꯭ꯔꯦꯟꯒꯁꯨ ꯐꯖꯔꯕ ꯌꯨꯝꯗꯨꯗ ꯆꯪꯁꯤꯜꯂꯤ. ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯆꯪꯁꯤꯜꯂꯨꯕꯗ ꯐꯖꯕ ꯀꯌꯥꯅ ꯂꯩꯇꯦꯡ ꯑꯣꯏꯔꯔꯤ. ꯐꯖꯕ ꯀꯌꯥꯗꯨ ꯎꯔꯨꯕꯗ ꯅꯣꯡꯗ꯭ꯔꯦꯟ ꯅꯨꯡꯉꯥꯏꯕꯗꯅ ꯃꯁꯥ ꯄꯨꯝꯕ ꯊꯨꯝꯃꯠꯈ꯭ꯔꯦ. ꯃꯇꯥꯡꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯅ ꯇꯤꯂꯣꯇꯃꯥꯗ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯅꯤ ꯍꯥꯏꯕ? ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜꯁꯦ ꯆꯃꯝꯅꯔꯤꯕꯅꯤ ꯇꯤꯂꯣꯇꯃꯥ. ꯃꯁꯤꯕꯨ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ ꯇꯤꯂꯣꯇꯃꯥ? ꯇꯤꯂꯣꯇꯃꯥꯅ ꯃꯁꯤꯗꯤ ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯕꯛ ꯐꯖꯅ ꯇꯧꯔꯨꯕꯒꯤ ꯏꯅꯤꯡꯊꯧꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯥꯕꯤꯕꯅꯤ. ꯏꯅꯤꯡꯊꯧꯒꯤ ꯃꯁꯨꯁꯤꯡꯗꯣ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯤꯕꯅꯤ. ꯏꯅꯤꯡꯊꯧꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯗ ꯑꯩꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯅꯤ. ꯅꯣꯡꯗ꯭ꯔꯦꯟꯅ ꯇꯤꯂꯣꯇꯃꯥ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯈꯟꯐꯝ ꯑꯃ ꯈꯪꯗ꯭ꯔꯦꯗ. ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦꯗ. ꯇꯤꯂꯣꯇꯃꯥꯅ ꯗꯥ ꯅꯣꯡꯗ꯭ꯔꯦꯟ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯃꯁꯤ ꯏꯕꯥꯅꯤꯒꯤ ꯌꯨꯝꯅꯤ ꯍꯥꯏꯔꯦꯗꯅ. ꯅꯣꯡꯗ꯭ꯔꯦꯟꯅ ꯌꯨꯝꯁꯤꯗ ꯅꯈꯣꯏ ꯕꯥꯕꯥ ꯏꯃꯥ ꯍꯣꯏ ꯅꯈꯣꯏꯒꯤ ꯅꯆꯤꯟ ꯅꯅꯥꯎꯁꯤꯡ ꯑꯣꯏꯅ ꯊꯝꯕꯤꯕꯗꯤ ꯀꯔꯤ ꯀꯥꯏ? ꯇꯤꯂꯣꯇꯃꯥꯅ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗꯤ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯌꯥꯗꯕ ꯌꯨꯝꯅꯤ. ꯑꯩꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯩꯕ ꯌꯥꯗꯕꯅꯤ. ꯃꯔꯝꯗꯤ ꯏꯅꯤꯡꯊꯧꯅ ꯌꯨꯝꯁꯤꯗ ꯊꯨꯅ ꯊꯣꯛꯄ ꯌꯥꯏꯑꯣꯏꯔꯕ ꯈꯨꯗꯣꯞ ꯑꯃ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯛꯇꯨꯅ ꯌꯨꯝꯁꯤꯗ ꯊꯝꯃꯤꯕꯅꯤ. ꯑꯩꯅ ꯃꯁꯤꯒꯤ ꯌꯥꯏꯑꯣꯏꯔꯕ ꯈꯨꯗꯣꯞ ꯑꯁꯦ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯆꯥꯌꯦꯡ ꯇꯧꯒꯗꯧꯔꯤꯕꯅꯤ. ꯃꯇꯥꯡꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟ ꯇꯤꯂꯣꯇꯃꯥꯅ ꯋꯥ ꯑꯗꯨ ꯍꯥꯏꯕ ꯂꯣꯏꯕꯒꯤ ꯇꯥꯟꯖꯥꯗꯨꯗ ꯋꯥ ꯃꯈꯥ ꯁꯝꯊꯗꯕꯤꯗ ꯅꯣꯡꯗ꯭ꯔꯦꯟ ꯌꯨꯝꯗꯨꯗ ꯆꯪꯈ꯭ꯔꯦ. ꯇꯤꯂꯣꯇꯃꯥꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ. ꯌꯨꯝꯗꯨ ꯀꯥ 6ꯀꯤ ꯑꯣꯏꯕ ꯌꯨꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯈꯤ. ꯀꯥ 6ꯇꯨ ꯑꯍꯥꯡꯕ ꯉꯥꯛꯇ ꯑꯣꯏꯔꯝꯈꯤ. ꯀꯥ 6ꯇꯨꯒꯤ ꯃꯅꯨꯡꯗ ꯏꯔꯣꯏ ꯂꯣꯏꯕ ꯀꯥꯗꯨꯗ ꯎꯄꯨ ꯑꯃ ꯈꯤꯜꯂꯝꯈꯤ. ꯎꯄꯨ ꯑꯗꯨ ꯎꯔꯨꯕꯗ ꯅꯣꯡꯗ꯭ꯔꯦꯟ ꯑꯉꯛꯄ ꯀꯌꯥ ꯑꯣꯏꯔꯝꯈꯤ. ꯎꯄꯨꯗꯨꯒꯤ ꯀꯥꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗ ꯇꯤꯂꯣꯇꯃꯥ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ. ꯑꯗꯨꯗꯒꯤ ꯅꯣꯡꯗ꯭ꯔꯦꯟ ꯃꯁꯥꯗ ꯀꯤꯖꯕ ꯑꯃ ꯐꯥꯎꯔꯛꯏ. ꯑꯗꯨꯗꯒꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯑꯃꯨꯛ ꯀꯧꯔꯛꯏ. ꯇꯤꯂꯣꯇꯃꯥ! ꯇꯤꯂꯣꯇꯃꯥ! ꯅꯣꯡꯗ꯭ꯔꯦꯟꯅ ꯀꯧꯗꯨꯅ ꯊꯣꯛꯂꯛꯄꯗꯨꯗ ꯇꯤꯂꯣꯇꯃꯥꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯂꯩꯔꯝꯈꯤ. ꯑꯗꯨꯗꯒꯤ
ꯅꯨꯡꯗ꯭ꯔꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ? ꯐꯠ ꯂꯥꯎꯅ ꯃꯥꯡꯈꯤꯕꯗꯣ ꯑꯩ ꯋꯥꯈꯜꯁꯦ ꯑꯁꯨꯝ ꯃꯤꯄꯥꯏꯔꯤꯕꯅꯤ꯫ ꯇꯤꯂꯣꯇꯃꯥꯅ, ꯀꯩꯗꯧꯕꯒꯤ ꯃꯤꯄꯥꯏꯔꯤꯕꯅꯣ? ꯋꯥꯈꯜꯗ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯀꯔꯤꯃꯠꯇ ꯈꯜꯂꯨꯔꯅꯨꯁꯦ ꯗꯥ ꯅꯣꯡꯗ꯭ꯔꯦꯟ꯫ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕꯒꯤ ꯃꯐꯝ ꯑꯃ ꯍꯥꯏꯕꯗோ ꯃꯐꯝꯁꯤꯗ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯗ꯭ꯔꯦꯟ ꯇꯤꯂꯣꯇꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯦꯞꯂꯝꯕꯗꯒꯤ ꯇꯤꯂꯣꯇꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯤ꯫ ꯐꯖꯔꯕ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯩ ꯃꯈꯜ ꯈꯔ, ꯂꯩ ꯃꯈꯜ ꯈꯔ ꯍꯧꯔꯤ꯫ ꯃꯤꯐꯝ ꯍꯣꯡꯕ ꯌꯥꯗꯅ ꯐꯖꯔꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯔꯤ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯗ꯭ꯔꯦꯟ ꯇꯤꯂꯣꯇꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯖꯩ, ꯑꯗꯨꯒ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯇꯤꯂꯣꯇꯃꯥ, ꯑꯩ ꯉꯁꯤꯗꯤ ꯊꯃꯣꯏꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯅꯪꯒꯤ ꯋꯥꯍꯩ ꯀꯌꯥꯅ ꯊꯃꯣꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯂꯥꯡꯒꯣꯏ ꯆꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯐꯝꯗ ꯅꯪꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯍꯩ ꯀꯌꯥꯁꯤꯅ ꯑꯩꯁꯦ ꯍꯥꯏꯐꯝ ꯈꯪꯗꯔꯦ꯫ ꯇꯤꯂꯣꯇꯃꯥꯅ, ꯗꯥ ꯅꯣꯡꯗ꯭ꯔꯦꯟ, ꯑꯩꯗꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯏꯉꯥꯎ ꯉꯥꯎꯔꯕꯅꯤ꯫ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯈꯟꯖꯔꯤꯕ ꯋꯥꯈꯜꯒꯤ ꯑꯄꯥꯝꯕꯁꯦ ꯑꯃꯨꯛꯇꯗꯤ ꯊꯨꯡꯍꯟꯕꯤꯌꯨ꯫ ꯋꯥꯈꯜꯗ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯑꯩ ꯂꯩꯔꯤꯉꯩꯗꯕꯨ ꯗꯥ ꯅꯣꯡꯗ꯭ꯔꯦꯟꯅ ꯀꯩꯗꯧꯕꯒꯤ ꯋꯥꯗꯣꯏꯅꯣ? ꯍꯧꯖꯤꯛꯃꯛ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ꯫ ꯏꯅꯤꯡꯊꯧꯗ ꯄꯨꯝꯅꯃꯛ ꯍꯥꯏꯔꯒꯦ꯫ ꯑꯗꯨꯗꯒꯤ ꯇꯤꯂꯣꯇꯃꯥꯒ ꯅꯣꯡꯗ꯭ꯔꯦꯟꯒ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯤꯂꯣꯇꯃꯥꯅ ꯇꯝꯃꯤ ꯏꯅꯤꯡꯊꯧꯗ꯫ ꯑꯩꯈꯣꯏ ꯂꯥꯛꯆꯔꯦ ꯏꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧꯅ, ꯐꯔꯦ ꯐꯔꯦ, ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯥ? ꯇꯤꯂꯣꯇꯃꯥ, ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤ ꯅꯪꯒꯤ ꯀꯅꯥꯅꯣ? ꯇꯤꯂꯣꯇꯃꯥꯅ, ꯏꯅꯤꯡꯊꯧ, ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯕ ꯅꯨꯄꯥꯗꯨꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯄ ꯊꯣꯛꯎꯕ ꯊꯣꯛꯄ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯗꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯆꯥꯌꯦꯡ ꯇꯧꯖꯔꯒꯦ꯫ ꯃꯇꯥꯡꯗꯨꯗ ꯏꯅꯤꯡꯊꯧꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯩꯅ ꯅꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯔꯕꯗꯨ ꯑꯩꯅ ꯁꯥꯕꯤꯈꯤꯕ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯊꯝꯃꯤꯕ ꯅꯠꯇ꯭ꯔꯣ? ꯇꯤꯂꯣꯇꯃꯥꯅ, ꯉꯁꯤ ꯐꯥꯎꯕ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯤ ꯏꯅꯤꯡꯊꯧ꯫ ꯏꯅꯤꯡꯊꯧꯅ, ꯉꯁꯤꯗꯤ ꯅꯕꯥꯅꯤꯃꯛꯇ ꯑꯔꯨꯕ ꯋꯥ ꯑꯃ ꯍꯥꯏꯔꯒꯦ, ꯃꯨꯟꯅ ꯇꯥꯔꯣꯀꯣ꯫ ꯉꯁꯤꯗꯒꯤ ꯅꯕꯥꯅꯤꯃꯛ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯒꯦ, ꯑꯗꯨꯒ ꯑꯩꯅ ꯁꯥꯕꯤꯈꯤꯕ ꯐꯖꯔꯕ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯅꯕꯥꯅꯤꯃꯛ ꯂꯩꯔꯣ꯫ ꯑꯗꯨꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯊꯕꯛ ꯐꯖꯅ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯁꯨꯒꯗꯕꯅꯤ꯫ ꯃꯍꯩ ꯃꯔꯣꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯅꯅꯕ ꯊꯥꯖꯤꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯅꯥꯔꯛꯄ ꯍꯥꯏꯕꯗꯤ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯌꯥꯏꯑꯣꯏꯔꯕ ꯈꯨꯗꯣꯞꯇꯨ ꯃꯤ ꯎꯍꯟꯗꯕꯤꯗ 3ꯂꯛ ꯂꯪꯒꯗꯕꯅꯤ꯫ ꯃꯗꯨꯗ ꯅꯈꯣꯏꯅ ꯈꯟꯖꯔꯤꯕ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯑꯗꯨ ꯊꯣꯛꯂꯛꯀꯅꯤ꯫ ꯅꯈꯣꯏꯅ ꯑꯋꯥꯕ ꯌꯥꯎꯗꯕꯤꯗ ꯂꯪꯉꯨꯔꯕꯗꯤ ꯀꯔꯤꯁꯨ ꯊꯣꯛꯂꯛꯑꯣꯏꯀꯣ꯫ ꯏꯅꯤꯡꯊꯧꯅ ꯃꯔꯤꯛ ꯆꯨꯝꯂꯕ ꯋꯥꯐꯝ ꯀꯌꯥꯃꯔꯨꯝ ꯍꯥꯏꯔꯛꯄꯁꯤꯡꯗꯨ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯗꯤ ꯇꯤꯂꯣꯇꯃꯥꯁꯨ ꯃꯤꯐꯝ ꯍꯣꯡꯕ ꯌꯥꯗꯅ ꯇꯥꯔꯤ꯫ ꯑꯗꯨꯗꯒꯤ ꯏꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗ ꯌꯥꯊꯪ ꯑꯃꯨꯛ ꯂꯥꯎꯊꯔꯛꯏ꯫ ꯀꯅꯥ ꯀꯅꯥ ꯂꯩ? ꯍꯧꯖꯤꯛꯃꯛ ꯂꯨꯍꯣꯡꯅꯕ ꯑꯃ ꯁꯤꯜꯂꯣ꯫ ꯅꯣꯡꯗ꯭ꯔꯦꯟꯗꯤ ꯋꯥꯕꯅ ꯁꯨꯝ ꯃꯊꯃꯣꯏꯗ ꯍꯦꯟꯀꯠꯂꯛꯏ꯫ ꯇꯤꯂꯣꯇꯃꯥꯗꯤ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯃꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯏꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯊꯥꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯒ ꯇꯤꯂꯣꯇꯃꯥꯒ ꯂꯨꯍꯣꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯐꯝ ꯑꯃꯗꯅ ꯃꯍꯩ ꯃꯔꯣꯡ ꯊꯥꯅꯅꯕ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯋꯥ ꯈꯟꯅꯔꯤ꯫ ꯇꯤꯂꯣꯇꯃꯥꯒ ꯅꯣꯡꯗ꯭ꯔꯦꯟꯒ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯅꯤꯡꯊꯧꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯤꯕ ꯑꯗꯨꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯍꯥꯡꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯃꯠꯇ ꯂꯩꯍꯟꯕ ꯌꯥꯔꯣꯏ꯫ ꯃꯍꯩ ꯃꯔꯣꯡ ꯊꯥꯗꯨꯅ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤ ꯆꯥꯊꯣꯛ ꯐꯧꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯍꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯐꯧꯗꯣꯛꯁꯤꯡꯗꯨ ꯊꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯄꯩꯁꯥ ꯍꯦꯟꯅ ꯍꯦꯟꯅ ꯂꯩꯅꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯣꯡꯗ꯭ꯔꯦꯟꯒ ꯇꯤꯂꯣꯇꯃꯥꯒꯁꯨ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕꯅꯤꯅ ꯏꯅꯤꯡꯊꯧꯅ ꯁꯥꯕꯤꯕ
ꯑꯅꯧꯕ ꯌꯨꯝꯗꯨꯗ ꯏꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤ ꯊꯤꯟꯕꯤꯔꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯅꯤꯡꯊꯧꯁꯨ ꯆꯠꯈ꯭ꯔꯦ꯫ ꯇꯤꯂꯣꯇꯃꯥꯒ ꯅꯣꯡꯗ꯭ꯔꯦꯟꯒꯁꯨ ꯌꯨꯝꯗꯨꯗ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯇꯤꯂꯣꯇꯃꯥꯗ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯗ꯫ ꯑꯩꯒ ꯅꯪꯒ ꯂꯨꯍꯣꯡꯂꯕꯅꯤꯀꯣ꯫ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯤ ꯂꯝꯕꯤꯗ ꯏꯕꯥꯅꯤꯃꯛ ꯈꯣꯡ ꯊꯥꯡꯖꯤꯜꯂꯕꯅꯤꯀꯣ꯫ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯋꯥꯗꯨꯗ ꯇꯤꯂꯣꯇꯃꯥꯁꯨ ꯐꯃꯨꯡꯕꯗꯒꯤ ꯍꯧꯒꯠꯂꯒ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯗꯥ ꯅꯣꯡꯗ꯭ꯔꯦꯟ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯗꯥ ꯅꯣꯡꯗ꯭ꯔꯦꯟꯅ ꯑꯋꯥꯕ ꯑꯃꯒꯨꯝ ꯇꯧꯔꯤꯕ ꯃꯑꯣꯡꯗ ꯂꯩꯕꯗꯨ ꯑꯩ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯣꯏꯅꯤ ꯗꯥ ꯅꯣꯡꯗ꯭ꯔꯦꯟ꯫ ꯅꯣꯡꯗ꯭ꯔꯦꯟꯅ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤꯗꯒꯤ ꯂꯨꯍꯣꯡꯂꯕꯅꯤꯀꯣ꯫ ꯑꯩꯒꯤ ꯒ꯭ꯌꯥꯟꯒ ꯏꯇꯥ ꯇꯥꯗꯦꯗ ꯇꯤꯂꯣꯇꯃꯥ, ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ꯫ ꯁꯤꯒꯤ ꯌꯨꯝꯁꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯁꯤꯗꯒꯤ ꯂꯩꯔꯗꯣꯏꯅꯤꯀꯣ꯫ ꯇꯤꯂꯣꯇꯃꯥꯅ ꯂꯩꯔꯗꯣꯏꯅꯦ, ꯁꯤꯗꯒꯤꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗꯣꯏꯅꯦ꯫ ꯑꯩꯈꯣꯏ ꯊꯕꯛ ꯁꯨ ꯅꯣꯝꯗꯅ ꯑꯋꯥꯠꯄ ꯂꯩꯔꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯀꯤ ꯏꯅꯤꯡꯊꯧꯅꯁꯨ ꯑꯍꯥꯡꯕ ꯃꯐꯝ ꯑꯃꯠꯇ ꯂꯩꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ꯫ ꯑꯍꯥꯡꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡꯗ ꯑꯅꯧꯕ ꯃꯈꯜꯒꯤ ꯃꯍꯩ ꯃꯔꯣꯡ ꯊꯥꯗꯨꯅ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯇꯧꯗꯨꯅ ꯑꯋꯥꯠꯄ ꯂꯩꯍꯟꯗꯕ ꯂꯩꯄꯥꯛ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯇꯤꯂꯣꯇꯃꯥꯅ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟꯁꯨ ꯍꯔꯥꯎꯖꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯤꯂꯣꯇꯃꯥꯗ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯇꯤꯂꯣꯇꯃꯥ, ꯌꯨꯝꯁꯤꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯍꯩ ꯄꯥꯝꯕꯤꯁꯤꯡꯁꯦ ꯌꯦꯡꯉꯨꯁꯤꯔꯥ? ꯇꯤꯂꯣꯇꯃꯥꯅ ꯌꯥꯏꯌꯦ ꯌꯥꯏꯌꯦ ꯗꯥ ꯅꯣꯡꯗ꯭ꯔꯦꯟ꯫ ꯇꯤꯂꯣꯇꯃꯥꯒ ꯅꯣꯡꯗ꯭ꯔꯦꯟꯒꯁꯨ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯔꯤꯕ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯈꯨꯗꯤꯡꯃꯛꯁꯤꯡꯗꯨ ꯌꯦꯡꯃꯤꯟꯅꯔꯤ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯇꯤꯂꯣꯇꯃꯥ, ꯑꯩꯗꯤ ꯐꯖꯔꯕ ꯂꯩꯁꯤꯡ ꯑꯃꯗꯤ ꯍꯩ ꯄꯥꯝꯕꯤ ꯀꯌꯥ ꯀꯌꯥꯁꯦ ꯌꯥꯝꯅ ꯉꯥꯎꯖꯩ꯫ ꯃꯁꯤ ꯎꯔꯨꯔꯒ ꯋꯥꯔꯤ ꯑꯃꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯇꯣꯞꯄ ꯆꯥꯎꯈꯠꯂꯕ ꯂꯩꯄꯥꯛ ꯑꯃꯗꯗꯤ ꯅꯨꯄꯤꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯆꯠꯄꯗ ꯀꯅꯥꯅꯁꯨ ꯍꯟꯅ ꯌꯦꯡꯅꯗꯦ ꯍꯥꯏ꯫ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯆꯠꯆꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯟꯇꯣꯛꯅꯩ ꯍꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯇꯁꯨ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯗꯧꯔꯕꯅꯤꯀꯣ꯫ ꯃꯇꯥꯡꯗꯨꯗ ꯇꯤꯂꯣꯇꯃꯥꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯁꯝꯊꯔꯛꯏ꯫ ꯑꯣꯏꯕ ꯍꯥꯏꯕꯕꯨ ꯑꯣꯏꯔꯕꯅꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯁꯦ ꯏꯅꯤꯡꯊꯧꯅ ꯆꯤꯡꯈꯣꯡ ꯑꯌꯥꯝꯕꯗ ꯐꯦꯛꯇꯔꯤ ꯀꯌꯥ ꯀꯌꯥ ꯂꯤꯡꯈꯠꯂꯤꯕꯁꯤꯅꯤ꯫ ꯆꯤꯡꯃꯥꯏ ꯑꯃꯗꯒꯤ ꯆꯤꯡꯃꯥꯏ ꯑꯃ ꯂꯥꯟꯕ ꯌꯥꯕ ꯂꯤꯞꯀꯤ ꯇꯥꯏꯞꯇ ꯃꯥꯟꯕ ꯑꯁꯥꯡꯕ ꯌꯣꯠ ꯃꯇꯨꯝ ꯑꯃ ꯇꯤꯡꯂꯒ ꯕꯣꯛꯁ ꯇꯧꯅ ꯇꯧꯕ ꯃꯥꯟꯕ ꯃꯑꯣꯡꯗꯨꯗ ꯇꯣꯡꯗꯨꯅ ꯏꯅꯤꯡꯊꯧꯅ ꯆꯤꯡꯃꯥꯏꯁꯤꯡꯗ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯆꯨꯖꯥꯛ ꯊꯥꯍꯟꯗꯨꯅ ꯆꯨꯖꯥꯛꯀꯤ ꯄꯣꯠꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯊꯥꯔꯤꯕꯅꯤꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯑꯃꯨꯛꯇꯪ ꯂꯧ ꯎꯕꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯇꯣꯞꯄ ꯆꯥꯕ ꯌꯥꯕ ꯃꯍꯩ ꯃꯔꯣꯡ ꯊꯥꯗꯕ ꯌꯥꯔꯔꯣꯏ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ, ꯂꯣꯏꯅꯃꯛ ꯊꯥꯔꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯁꯝꯊꯔꯛꯏ꯫ ꯑꯗꯨꯗꯤ ꯇꯤꯂꯣꯇꯃꯥ, ꯍꯧꯖꯤꯛꯇꯤ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯂꯩꯔꯔꯣꯏꯀꯣ꯫ ꯏꯅꯤꯡꯊꯧꯅ ꯂꯣꯏꯅꯃꯛ ꯁꯤꯟꯕꯤꯔꯕꯅꯤꯅ꯫ ꯑꯗꯨꯗꯤ ꯏꯕꯥꯅꯤꯒꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯆꯪꯉꯁꯤ꯫ ꯉꯁꯤꯁꯦ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯔꯕꯅꯤꯅ ꯉꯥ ꯊꯣꯡꯂꯒ ꯆꯥꯔꯁꯤꯔꯣ? ꯇꯤꯂꯣꯇꯃꯥꯅ ꯍꯣꯏ ꯌꯥꯏꯌꯦ, ꯆꯥꯔꯁꯤ꯫ ꯑꯗꯨꯗꯒꯤ ꯇꯤꯂꯣꯇꯃꯥꯒ ꯅꯣꯡꯗ꯭ꯔꯦꯟꯒꯁꯨ ꯐꯖꯔꯕ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯗ꯭ꯔꯦꯟ ꯐꯖꯔꯕ ꯌꯨꯝꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯐꯃꯨꯡ ꯃꯆꯥ ꯑꯃ ꯊꯥꯔꯤꯕꯗꯨꯗ ꯉꯥꯏꯍꯥꯛ ꯍꯤꯞꯊꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯇꯤꯂꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯗꯥ ꯅꯣꯡꯗ꯭ꯔꯦꯟ, ꯑꯩ ꯉꯥ ꯃꯆꯥ ꯑꯃꯠꯇ ꯂꯩꯔꯨꯈꯤꯒꯦ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯇꯤꯂꯣꯇꯃꯥ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯣꯡꯗ꯭ꯔꯦꯟꯅ ꯇꯤꯂꯣꯇꯃꯥ ꯊꯣꯛꯈꯤꯕꯗꯨ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯀꯧꯔꯛꯏ꯫ ꯇꯤꯂꯣꯇꯃꯥ, ꯇꯤꯂꯣꯇꯃꯥ, ꯇꯤꯂꯣꯇꯃꯥ! ꯑꯍꯨꯝꯂꯛ ꯃꯔꯤꯔꯛ ꯀꯧꯔꯛꯄꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯤꯒꯦ ꯇꯧꯕ ꯃꯇꯥꯡꯅꯤ ꯃꯃꯥ ꯑꯃꯨꯕꯤꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯅꯣꯡꯗ꯭ꯔꯦꯟꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯨꯕꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯊꯕꯥꯛꯇ ꯊꯝꯂꯒ ꯇꯨꯝꯃꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯊꯕꯥꯛꯇ ꯊꯝꯂꯤꯕ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯂꯒ ꯃꯃꯥ ꯑꯃꯨꯕꯤ ꯅꯣꯡꯗ꯭ꯔꯦꯟꯗ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯅꯣꯡꯗ꯭ꯔꯦꯟ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ? ꯏꯃꯥꯗꯤ ꯃꯪꯂꯥꯛꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯔꯨꯔꯦ꯫ ꯑꯩꯗꯤ ꯅꯪ ꯉꯁꯥꯏꯅ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯂꯝꯕꯤꯗ ꯋꯥꯛꯀꯤꯡ ꯆꯠꯈꯤꯕꯣꯏ ꯅꯤꯡꯂꯨꯔꯦ꯫ ꯃꯃꯥ ꯑꯃꯨꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯔꯗꯨꯅ ꯋꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩꯅꯦ ꯍꯟꯖꯤꯜꯂꯒ ꯐꯅ ꯀꯨꯏꯅ ꯇꯨꯝꯊꯔꯨꯔꯕ ꯃꯥꯜꯂꯦ꯫
ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯈ꯭ꯔꯕꯒꯦ? ꯑꯃꯨꯕꯤꯅ ꯄꯨꯡꯕꯨꯗꯤ 9:30 ꯇꯥꯈ꯭ꯔꯕꯅꯤ. ꯅꯁꯥꯗꯨ ꯏꯅꯝ ꯅꯝꯁꯤꯟꯕ ꯃꯥꯜꯂꯤ. ꯏꯔꯨ ꯃꯥꯏꯊꯖꯔꯣ. ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤ. ꯆꯥꯛ ꯆꯥꯊꯣꯛꯂꯁꯤ. ꯃꯃꯥ ꯑꯃꯨꯕꯤꯁꯨ ꯋꯥꯗꯨ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ. ꯑꯗꯨꯗꯒꯤ ꯅꯣꯡꯗꯦꯟ ꯃꯄꯥꯟꯒꯤ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯇꯨꯅ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯒ ꯃꯥꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏ. ꯑꯗꯨꯗꯒꯤ ꯇꯤꯂꯣꯇꯃꯥꯁꯨ ꯑꯉꯥꯡ 10ꯃꯨꯛꯇꯨ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯂꯣꯏꯕꯒꯤ ꯊꯤꯟꯇꯣꯛꯂꯛꯏ. ꯃꯇꯥꯡꯗꯨꯗ ꯅꯣꯡꯗꯦꯟ ꯇꯤꯂꯣꯇꯃꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯇꯤꯂꯣꯇꯃꯥ, ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯂꯣꯏꯔꯕ꯭ꯔꯥ? ꯇꯤꯂꯣꯇꯃꯥꯅ ꯍꯣꯏ ꯂꯣꯏꯔꯦ ꯗꯥ ꯅꯣꯡꯗꯦꯟ ꯍꯥꯏꯂꯝꯂꯒ ꯑꯉꯥꯡ ꯊꯤꯟꯗꯣꯛꯄ ꯊꯣꯛꯈ꯭ꯔꯦ. ꯅꯣꯡꯗꯦꯟꯁꯨ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯗꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯏꯔꯨ ꯃꯥꯏꯊꯖꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯅ ꯊꯤꯔꯤꯕ ꯆꯥꯛꯇꯨ ꯆꯥꯕ ꯆꯪꯈ꯭ꯔꯦ. ꯑꯇꯤꯌꯥ ꯃꯀꯣꯏ ꯑꯁꯤ ꯀꯣꯔꯧꯍꯟꯕꯒꯤ ꯃꯁꯦꯛ ꯃꯉꯥꯜꯅ ꯆꯤꯡꯕ ꯇꯨꯡꯅ ꯍꯦꯟꯅ ꯍꯦꯟꯅ ꯁꯥꯕ ꯍꯦꯟꯒꯠꯂꯛꯂꯦ. ꯂꯥꯡ ꯈꯨꯅꯨꯒꯤ ꯃꯈꯣꯜꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯈꯣꯡꯂꯛꯄꯅ ꯑꯇꯤꯌꯥ ꯃꯀꯣꯏ ꯑꯁꯤꯗ ꯇꯤꯟꯈ꯭ꯔꯦ. ꯂꯥꯡ ꯈꯨꯅꯨꯒꯤ ꯈꯣꯟꯖꯦꯜꯁꯤꯡꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯂꯣꯏꯖꯔꯦ. ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯅꯨꯡꯁꯤꯔꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨꯀꯣ. ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫